Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi mulawirasi love requite kuntarit subatangka Koklen phaba kari dagi kumtharakpada kari adudagi mi ani chongtharakpada nattana magi maningda kari ani ahumdagi su mi manga taruk kumtharai Nupa amana khara kakna Nang hingningabadi thuna haro sarbungse nangna halibna natro Koklen phaba thokshadana litliba kot adudagi churuk ka mekhet ka puthorakduna chamkhatladuna amurak anirak wangna chingladuna Nupa dina hairakliba khon adudagi khara kakna Kanano bung haide Bung haibadi sarkhabagi masya nupa Oh adu kaidoraba sira haro ma siraga engona tainarishina kaige Magi mong adada sangningna maningda lepliba nupa amana hockey stick na thomlakke tawbada magi manak yokshilakpaga makhutna tap paiduna mamaidu laisinduna thakliba churup aduna makhanawda namsili Nupa du ngaihak maisa khanglingaida nupa amana amuk maningdagi stick aduna thomge tawbaga makhongduna mathabakta kawi Litliba kot ki batando lawthokladuna amadi siriba gari dusu lawthokna Noise khabaduna ise halron lai natro law ai halu law Kakna makut oigi khudom biga khuyai gaduna lao haibagi mongde ingit tawri nupa ama chelaktuna safu kana kinna thinge tawrakpada khonglei thuna koklena makut ani changna nupa dugi manakongda thazili nupa du longna taki mathang nupa singdo changsilaktuna hai singna thaiduna nupa singdo futhari Masu khara disokle adumakpu mana hena lakchekiduna nupa amana mangwanda nongmaina kaplakpaduda koklen haisingna makhoi mi amada oina palankibaduda nupa du pailaitre maning hanhandana nongmai kapke tawrakpada nongmai adu sumaru loikiduna nongmai adu thadaramnaga chenkige tawbaga nupa dugi furittuda yaladuna safu kana kariduna nupa du fujili anirak ahumlak fujiladuna nupa du lekthakre Nupa singdo sokladuna machi da taduna lay koklen phaba karimnana Naril dilay tada engona khanaba horadi adu ngaktani Taduna layriba kot amadi gari do khungatladuna gari do thoraga chatkre Ngayhak layraga police ki siren khonglakladuna police singdo loina chansilakduna asokpa singdo police station da yogduna pulap pharaga thamli Police amana wahang pahong chatharibani adubu pakhum phangdrabada nupa singdo loina lokapta thamkre Koklen phaba sumayumda yaroktuna imungda changsilai lairiba atei singdugi mamangda karimta tawdaba sarasu magi ka hek yobaga furit singdo lawthokladuna ngasai thilakpa asokpa singdo hidak tairi Kari kanadabda haurina khongde ai sunare makhoi suna hauri santi oina hinge tawbase hekti yadaba Kanana yanige makhoina leibakse fanaba thabak nongmanongmagi tawraklabnina khradi waba tamni Koklen phaba mingseladuna munni yengladuna Adubu fai koklen phaba igi famda singnaba maga chaknaklabadi hingna thamagi wadi khaluranu Mapangi thong thilakpa aduda thuna chairamba mayamdu loisinduna furit ama listiladuna washroom dai thuna thokladuna kagi thongdo hangdokli Sir chakchana matarase thengkri pungse mapan tasile Hoi ado amar noidi ngasai pung kya da stay roke Sir pung taru adai diore sir kaida chatpiruge Ngasai se aina purakpa ngangdo thilubagi halakpada traffic jam na ngasidi chindna tawri adunani Oh fare sir adudi chak thibaro hore Fare chalamo Thongdo lonsinduna sor sangna holaduna kadagi thokige tawbaga magi phone do lakshili amuk changsilaklaga paikhatli Hello dada yumda yorabo Yore nangdi kedorige Airo laik pari hangchitagi exam ni Oh adudi heyengdi university chalaroi Hoi chatloye Fare fazana paro aisu chak chawgi Is yaroi dada na ngasai dum sangbini haidudi Hore namuk toroke Yaroi ba nangdi suntaw torokte Nangini ngai sidine date kya da exam loidino Date se handak thagi last week swai de loidini Oh adudi nangsu laik pau aisu sak saki ko Hoi Phone dana kanda thamladuna koklen makhoi wari sanaba tadana bahaidana mute thamladuna chak chari Sir hayeng schedule se onthong yamkre Kari leraba
Foreign business trip su sarga deal tawnakhibagi matungina hayengdagi chatpa tare. Kari lam chatoino? UK, Spain, China, South Korea sikhaisini. Phare adudi hayengdagi chatnaba sem saro. Hoi sir, ngarang nahandagi sem saba huzari. Thauza, nangni head office singse yengshilamo. Nang suyang na chatladi loina horani. Phani sir. Met amane henjang puraga changsila e. Sir, henjang hapakige. Yare, makoi ni doina hapiyo. Nakoi su chabe yarabani. Sir hana chabiro, ekoi di ko na chage. Somdana sanahal imung thabak loisiladuna kada changsila e mapuroi bedi mapanda hangchit langli. Sanahal tapna magi lichat singdo chumthokpa horaklabada mapukningda nungaizari. Jit nokfet tawna machinda tapna sola e. Koklen phaba nahak na ibu thongna ma hapiduna. Ngasidi aigi mungse santi khardi lerli. Police station da jit fuba yaba phuraba matung 3 days mukti lokapta lay. Numit marini subada constable amana magi manakta lakladuna mana layriba lokapto thong hangdora e. Ahal tholo niyum da chanaba thadok pirabani. Jit tapna bungo karige bu yum da handorige. Jit upai leitana luktharaga layringai osiduga nupa amaga wari sanabagi khonjal tarakli. Ahal sigi paisa singdo aina loina singlabani aduna ahal se thadok piro. Paisa singla haibagi proof dileraba. Leizari. Koklin phaba OC-duda proof piraduna yenglingai cheraktuda bank singdagi phone tawrakpada OC adu nokfet tawna jitki mathakta thariba FIR singdo kakthatladuna. Sir, ekoi bu waro bigano. Ekoi di bank singna hairakliba wa adugi matungina ithau bangthokpa khaktani. Phare, ahaladi thadoklabra. Jitsu tapna koklin phabagi manakta changsilaktuna lepli ma ubada jitti masado ithak thakalai. Ashumna police station dagi lokthokladuna Mania hotel gi ka amada jitpu pothahali. Jitna bunga ai bunga piyo. Kari gi ngakpi doina kakai koklen phabani. Noma kakana ai bumi gi dukan dagi pot sot kiba paisa singba ngamdrabada kakana ai gi mating pangbikibagi nachana laman adubu handokchabani. Jit koklen phabada yengladuna bunga nahak oireko aidi nahak kanano khangludre. Adubu kakana sugyamlaba paisa singdo karamna pushilibano. Ibungo ai amatta khangdi aigi nupi amadi icha nupina thokhanba ngaktani. Masi aigi asoiba masuni makoidi awaba amatta su khangdi. Kaka yumgi yumbirembina gyan taraktrabada karamnadi nungaigani aduna kakagi domchado gyan tanaba honabiro. 6 days ki matungda asokpa singse fanaba honaduna yumda hanbiduna gyan tahanbiro. Sanahal na tapna mapurebagi masada thinglakpada jit gyan lai. Sanahal tapna moiba kari wakal khalami bano. Kaishum khandida nachanu pidi chaka chakrabra. Chare hayeng exam nina lairik pahauri. Nachanu pise cheksina senoko phare thingi. Somdana karam tauri abe amadi laisna minabu luna amadi mabu nushina taubirabanina masu thawai nungai zai. Nahan kai lairik sumpa paramdabado hauzikti takliba parasingdo masana not semjaduna lairik pari. Machanupadusu magi nakanda famhanduna lairik takpiri. Mama, ai lairik paba wareba. Chalo, bubo hoiga leiruro. Talle, mama su waramni lao mapanda bubo hoiga phamus lao. Mama gi makhut paiduna chingli minasu nofet tawna mapanda tholakpada sanariba waridu tai. Ibungo, nahak na tawribisibu karino, ima haifam kangdi. Lairik tamliba nangna yum saba chatlabako. Ima na ay yum saba chatlaga karigi nungai tribano. Ay migi maran huralubanati ichi amadi angang sigi khalaga aina honagani. Aduga ima na babagi pension bandop lokshilubadasu hayengadi singbalo shilani. Ima, ay di jese yam nungsi ichi na gyan tarakladi aina waribase kharadi koklani. Ibai dusu ichi gi wakhalda ngakchatnaraba mali yuda dum thaklaga leiri haina sudai. Mado ay yam nungaiti. Ibai do aduk hakna phattaba misunati. Mani, aina thokhanba ngaktani. Imana achauram pamnubagini. Adubu hokre hozikti kari upai leiri. Nachegi tang taba madi tawbiba tabani. Mina sanariba wadu tabada pukning nungsiduna kapli susut kapagi makhol tarakpada manaw nupadu mangondi yenglai. Mina khamba ngamdana manaw nupadubu konsiladuna kapi. Nangay buwaraw gano. Aina wakal thinbi urabana
ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯆꯦꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯁꯦꯝꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯂꯥꯌꯦꯡꯒꯅꯤ ꯏꯆꯦꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯃꯃꯥ ꯃꯆꯥꯗꯣ ꯊꯦꯡꯂꯕ ꯍꯤꯡꯗꯨꯗ ꯀꯞꯃꯤꯟꯅꯔꯤ ꯑꯆꯤꯛꯄ ꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯀꯣꯏꯔꯧꯃꯥꯒꯤ ꯁꯤꯟꯊꯥ ꯌꯧꯔꯛꯂꯗꯨꯅ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯔꯧꯃꯥꯁꯨ ꯑꯃꯝꯕꯁꯤꯡꯕꯨ ꯉꯥꯜꯍꯟꯗꯨꯅ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯀꯣꯛꯂꯦꯟ ꯐꯥꯕ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞꯀꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯔꯥꯅꯤꯁꯨ ꯂꯥꯛꯂꯗꯨꯅ ꯃꯥꯒꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯕꯗꯨꯗ ꯌꯥꯎꯔꯤ ꯔꯥꯅꯤ ꯃꯥꯒꯤ ꯃꯪꯒꯣꯜꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯑꯃꯔ ꯅꯪꯒ ꯆꯠꯇꯣꯏꯔꯥ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯛꯀꯅꯤ ꯏꯟꯗꯣꯝꯆꯥ ꯑꯣ ꯐꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯃꯥꯕꯣ ꯍꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯅꯦ ꯍꯜꯂꯛꯄꯒ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯪꯗꯣꯛꯂꯦꯀꯣ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯅ ꯑꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯔꯤ ꯍꯜꯂꯣ ꯑꯊꯣꯏ ꯍꯧꯒꯠꯂꯕꯣ ꯍꯣꯏꯗ ꯍꯧꯒꯠꯂꯦ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ ꯉꯁꯤꯗꯤ ꯑꯌꯨꯛꯇꯒ ꯐꯣꯟ ꯇꯧꯔꯛꯏꯅ ꯑꯩꯗꯣ ꯊꯥ ꯑꯃꯃꯨꯛꯇꯤ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯗꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯇꯣꯔꯕꯣ ꯍꯣꯏ ꯄꯨꯡ 8 ꯆꯠꯂꯗꯣꯏꯅꯤ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯗꯗꯥ ꯇꯦꯛ ꯀꯦꯌꯔ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯗꯨꯅ ꯊꯧꯖꯥꯜꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯜꯂꯤ ꯑꯃꯔꯒ ꯀꯣꯛꯂꯦꯟ ꯐꯥꯕꯒꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯗꯨꯅ ꯄꯨꯡ 8 ꯇꯥꯔꯛꯄꯗ UKꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯦꯃꯤꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤ ꯃꯃꯥ ꯉꯔꯥꯡꯗꯤ ꯀꯣꯛꯂꯦꯟꯗ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯗꯨꯗ ꯂꯥꯛꯏ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦ ꯅꯨꯄꯤꯗꯨꯗꯤ ꯀꯅꯥꯅꯤ ꯍꯥꯏꯒꯦ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯒꯤ ꯖꯨꯅꯤꯌꯔꯅꯤ ꯑꯩꯅ ꯈꯟꯕꯗ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯖꯦꯞꯁꯨ ꯃꯥꯜꯂꯤ ꯔꯥꯅꯤꯅꯗꯤ ꯀꯣꯛꯂꯦꯟꯗꯨ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯗ ꯃꯃꯥ ꯁꯤꯗ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯀꯣꯛꯂꯦꯟꯒ ꯑꯩꯒꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯒ ꯂꯣꯏꯔꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯑꯩ ꯈꯟꯖꯤꯟꯗꯦ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯒꯗꯕꯅꯤ ꯑꯗꯣ ꯃꯃꯥ ꯃꯦꯅꯤꯌꯥ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯅꯕ ꯀꯧꯔꯛꯂꯦ ꯀꯔꯝ ꯀꯥꯟꯗꯅꯤꯗꯤ ꯍꯥꯏꯒꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯥꯜꯂꯤ ꯉꯁꯤꯗꯒꯤ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯅꯕ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯃꯥ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯊꯥꯏꯂꯦꯟꯗꯔ ꯀꯥꯏꯗꯅꯣꯃ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯁꯤꯗꯒꯤꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯐꯪꯂꯗꯤ ꯆꯠꯄꯁꯦ ꯐꯪꯉꯔꯣꯏ ꯍꯣꯏ ꯅꯪꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯑꯩꯒ ꯄꯨꯟꯅ ꯔꯥꯅꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯃꯥꯅꯅꯦ ꯅꯪ ꯈꯪꯅꯅꯤꯡꯉꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯃꯥ ꯌꯥꯏꯌꯦ ꯑꯗꯣ ꯄꯨꯡꯁꯨ 9 ꯇꯥꯈ꯭ꯔꯦ ꯃꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥꯁꯨꯅꯦ ꯉꯔꯥꯡ ꯅꯥꯀꯟꯗ ꯂꯩ ꯊꯥꯔꯤꯕꯁꯤꯡꯁꯦ ꯑꯝꯇ ꯁꯦꯡꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯇꯤꯂꯥꯏ ꯈꯨꯝꯕꯤꯅꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯅꯤ ꯁꯣꯝꯗꯅ ꯖꯤꯇꯦꯟ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯕꯔ ꯄꯥꯅ ꯆꯥ ꯊꯛꯂꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯠꯇꯅ ꯊꯨꯅ ꯅꯨꯄꯥ ꯑꯃꯁꯨ ꯇꯄꯤꯡ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤ ꯂꯩꯔꯦ ꯇꯣꯝꯕ ꯑꯌꯨꯛꯁꯤꯗ ꯍꯣꯕꯦ ꯆꯠꯂꯩꯗꯨꯅ ꯁꯔ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯀꯣꯛꯂꯦꯟ ꯐꯥꯕ ꯁꯤꯔꯦ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯁꯔ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗꯒꯤ ꯂꯧꯊꯣꯛꯎꯔꯦ ꯑꯗꯨꯕꯨ ꯑꯃꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯤ ꯖꯤꯇꯦꯟ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯌꯦꯡꯂꯗꯨꯅ ꯂꯥꯎꯔꯛꯏ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯃꯀꯣꯛꯁꯤꯡꯗꯣ ꯄꯥꯏꯔꯒ ꯍꯥꯠꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯗꯦ ꯁꯔ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏ ꯑꯩꯅ ꯄꯅꯤꯁꯃꯦꯟ ꯇꯧꯕ ꯇꯥꯕꯅꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯒꯤ ꯅꯣꯡꯃꯩ ꯀꯥꯞꯐꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯊꯝꯃꯨꯆꯣ ꯃꯈꯣꯏꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯔ ꯑꯗꯨꯗ ꯇꯧꯕꯤꯒꯅꯨ ꯁꯔ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯖꯤꯇꯦꯟꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯈꯤꯗ꯭ꯔꯕ ꯃꯤꯁꯨ ꯍꯤꯡꯅ ꯊꯝꯕ ꯅꯠꯇꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯃꯤ 9-10ꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯖꯤꯜꯂꯨꯔꯦ ꯖꯤꯇꯦꯟꯁꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯣꯡꯃꯩ ꯑꯃ ꯈꯜꯂꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯕꯨꯡꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔ ꯏꯔꯨꯖꯅꯕ ꯇꯧꯁꯦ ꯁꯔꯒꯤ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯂꯤ ꯁꯤꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯤꯑꯣꯏ 2-3 ꯇꯧꯔꯒ ꯄꯨꯊꯣꯛꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯂꯤ ꯖꯤꯇꯦꯟ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯀꯦꯟꯗ꯭ꯔ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤ ꯖꯤꯇꯦꯟ ꯑꯐꯕ ꯁꯥꯔꯗꯨꯅ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯅꯈꯣꯏꯕꯨ ꯍꯥꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯝꯇ ꯇꯧꯍꯧꯗ꯭ꯔꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯁꯔ ꯑꯁꯣꯝꯒꯤꯁꯦ ꯌꯨꯝ ꯆꯪꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯄꯨꯛꯅꯤꯡ ꯑꯃꯨꯛꯇ ꯆꯪꯕꯤꯌꯨ ꯀꯗꯥꯏ ꯀꯔꯝꯅꯕꯨ ꯆꯥꯎꯔꯛꯏꯕ
Jiten miyamgi thajanabani haidana masagi pocket-tagi paisa lauthoklaga piri. Prajasingsu asumna mateng panglakpaduda thamoi nungaijari. Nungthilgi pung ama tarakpada thoibi lairik paba waraduna ngahak phone metlaga lei mamanabi Somigi miss call ahum mari leirambaduda call back tawshili. Hello, Somi, kai leirage? Athoibi hore numidangda ekhoida party lei yausidana. Somi, hayeng exam natro, exam luraga tawse. Kaigi exam no, ai exam mo lodi, kandi law, nang siyawse. Nangay khoiga pundaba kuire. Premi ay amadi ekhoi saiga mamanaba ni maga yarakani. Sum aina chak ama siliba adunani. Somi, nang sarno, adumaina tawbada ekhoi dadana siyadi. Aduna ay yarige. Somi silawra e. Kari, nang ekhoiga nawatuga kanana luge. Nawaduna haibdi yari dubu kaigino. Bye, toksi kandi, ay thamage, hayeng thingnarase. Pare pare, nang ni heklaktraba ekhoiga mari lapthoknare. Thame. Somi phone kaki athoibi Somigi akanba wahai aduna athoibi amukasu pakhali. As, kamai tawdino? Dadana langfang tawbusu yaro haiba. Aduga Somi hoina masi laktradi lapthoknani haiba. Pare, jai siteknaba linsusi danaba ngahak chatluraga halakpana farani. Somi phone do kakladuna Premi ga loinana yumda enjang semli Premi na. Ado athoila aro hairakpro kai hairake. Lakani hairabani mama wana yadi aina ekhoiga maga kanana hena lugen hangkibani. Horen ngantana lusinaba tawse ado nang amadu lawraba. Adidi ekhoi hero na puraklani ye. Ado ne hero se paisa yam paibra. Paye hauzik finance minister iba Jitendo magi machanupani. Mana party silamo party tawsina hairakline. Aduda isu athoibi se khangna halaga koklin phabase aina munge tawbani da. Hoi ado hayeng ekhoiga exam ni ko. Adu ro kaidorage exam di mathang tharsi ai. Ado ngasi tawduriba party se ne mama hoini yagadra. Yani mama hoido ngasi papa ga loinana Singapore da chatkre. Masigi chance loragani nangsu haluranu horen ega lerse. Hoi ado nimidang tawbada farak tarodra horen mo yum hanbagisu khanabe yai. Hoi adudi pung 3 da tawnaba tawse haigrasi ko. Hoi yai. Matang phone tawnakre pung 3 da oina la o haikre nupa singdo athoibi su watliba pochei singdo lawruduna Somi hoida lakli. Athoibi pochei singdo pairaduna imungda thuna changsila e. Athoibi lakpada Somi no fet tawna. Nang lakti lai boire horen noi sai na muk chei biroidro. Cheiroida ado hayeng exam ni na fatlauna losin siko. Hoi ni losin doini. Premier pung su hum ta shilakle thongna ba sem sa ba horase. Ashumna nupi ahumduna sem sari thong thakpagi enjang semna semna. Athoe horen ekoi sai silakani khangno ko. Hoi khangnagi masaka phajabra. Phajaye anobani hauji finance minister do magi machanupa. Nangna kamai khangnariba. Aizidagi khangnabani nangsu khangna haningbani aduda nangdi noi hero na dum puraga koi chachlaga lerabani na masa khangnadredo. Adu Somi horen noi sai pusilena noi papa hoi mama hoi na chayudra. Kaigi chayduino chayro he moidi ekhoi tamogi manakta ngasi chatkre. Oh adudi nang kanaga leidiba. Premi ga leise hainare aduda tan su chapchare aduna party ma silibani. Oh Wari sana tawbana injang semba suloishiladuna thongba hore pung 3 tarakpada nupa singdo lakladuna sofa kada Somi ga Premi ga famli. Noyum se yam ingna bulayine. Hoi laibani ado noina manaba singse kai kauge. Imanaba nati ekhoi papa gi security ne aina sung imanaba oina tinabani. Oh mingna kai kauge. Suresh kaubani ado noina manabi ama lei habdo kainu. Manung delay juice puraga thoklaklani. Athoi bisu juice puraga changsilakpada Jiten gi machanupa loya dudi mamit mana sangdoklagi yengli loya wakhalda. Pasai he side mit to pi he kai digi nupi no. Athoi bisu nok fet tawna. Just takse. Loya di nok fet ka tawrakpada sangsara madalai kre Somi snok laduna loya don silakpada athoi bida maya karaga yenglambada makokta thazila e. Wai kai digi yengli do se just takse. Oh ado magi mingdi kai kauge. Magi mingla athoi bi kaubani. Oh adudi numitsu tadri party se hongna batorse yaidana. Yai ado amadu purak bro. Pure ahina bu purak te ha bro. Somi sinok binok mi
Athoi moiga phaminaramo ai premi ge tawraga class larukige. Hoi. Premi ga somi ga manungda muk changkhrabada loya athoi bi de yengladuna nokfet tawna. Mingse athoi bi habini ko. Oh, mane. Masaksu yam phajai phone number amta loge. Kona pige. Hoine ado nangwanda wa ma haidole ko. Somi ga khangnaba kyam kuirage. Kuidrida ado khangnaba haise icham chamna khangnabani ado purakliba se paiba natra. Somi si thuna changsilak laga mas paibani aikoi party na bu pai de bro. Class table da thamladuna yu hairiduna thaklibani khaji khazik tagi athoi bisu ahum lakti sujin khrei. Somi ga premi ga di manga tarurak sujin khrabani na makol thokpana chorol wan ba hongna rakle. Athoi bisu ngauri ngauri lakliba phone do khitang chathok laga khon phairi phairi. Hello. Hairakliba khonjal dida thoibi khangpre khangna phone dida amuk yenglubada khangpre khangi.